Israel na Hamas tumnamangan gane, Hamas ki member khudingmak siraba mi ngaktane Netanyahu. Israel na bom thadakraba Gaza Strip ta leiba miyoisingge chenfam leiraroi Israel military. Karigumba maram amata na chummi haiba yaroidaba mawongda tawhaidaba tamthiba mawongda Israel da landaduna mi kaya mga kagthalaga hatkiba nupi rep tawkhibage Palestine ki terrorist group Hamas tumnamangan gani haina Israel ki Prime Minister Benjamin Netanyahu na wasakre. Mahang na Hamas ki member pumnamag siraba mi ngaktani haina phongdokre. Israeli warplane sing na Gaza Strip ta kan ba airstrike tawringay talagta. Netanyahu na hinga bada television ki khutang da jati da pikiba paujel da wapam si phongdokiba nei. Hamas ki terrorist sing na kangfal samudra masung atiyada gi landara ki bagi thogdok adugi matang da paudam laduna Netanyahu na nupa macha masung nupi macha sing makut pulaga makok ta kaptu na hatokhe. Nupa masung nupi sing hingna mai thakhe. Nahaway di ba nupi sing rep tawraba matung da hatokhe lanmi sing mga kagthatlaga hatokhi haina phongdokhe. Gaza da base tawba Hamas amasung atay militant sing na Israel dagi faraga pokhiba mi chamaga yankhairom thadoroktre. Makoydugi marakta lanmi ahalwayba sing angang amasung nupi kaya yawkhe. Terrorist sing asina Israel gi lam sarugta rocket lising kaya su kapsilagle makoy na Israel ge Askelon city da target tawduna rocket kaya marum kapsilagle. Gaza Strip ta Israel gi airstrike so hena mang takpagi mawongda oiragle. Airstrike asida city block pulap kinthari amasung atek akai marakta asiba haksang kaya laikre haina susing na ring. Yamna pikpa dubo mi million 2.3 rom laiba samudra mapan gi lamdam asida Israeli forces na ground attack su hawraklagani haina thajare. Khongmi lan mi sing thomjilakpa matamda asiba masing khangen hengalakani haina mi paire. Masina maram moiduna Gaza da laiba mi sing na Chana ba polam laisina duna hingna bagi upai thinare. Gaza da mi lak aniga lising yankhairom mayum thadok tu na sena khrei. Makhoi kaya di United Nations ke school sing da. Krik ina ba makai laire. Gaza ki amata ngai da ba power station so thaw laita ba maram na operation lab ki badage. Ahing tarak pada lamdam ase pumamam le. Gaza da thaw chana ba thakna ba ising. Hidak amasung atay darkar oi ba polam pusin bagi thabak pumnamag Israel na thingjan khrei. Gaza Strip ki khwaidagi chawba hospital Al Shifa su numit humni gi manungda de thabak salai na bagi thaw leiraroi haire. Maraksida Hamas amasung Israel gi lan asida siba mi gi masing lising ani ga chatruk yaukre. Official sing na phongdoki ba matungina Gaza Strip ta Palestinian yamdrabada lising amaga chamri tarataret sikre amasung lising taruk ka chani hena sokre haire. Sikiba sing adugi manungda angang chamri ga yankhai amasung nupi chani ga yankhai yauki haina. Palestinian Health Ministry na phongdokhe. Nakal amaromda member laibak yankhai taret na saba OIC Organization of Islamic Cooperation na Gaza Strip ta Israel na military operation chathariba se yamna tamthiba machatne. International amasung humanitarian law thugay bani amasung war crime ni haina kanna yaningda ba phongdokhe. Makoy na thadokhi ba warol amada nupi angang hatpa amasung micham singge yum thugay bagi matang da kanna yaningda ba phongdokhe.